Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari leinaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba languna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 70055341666 natraga 8974572154 da pau phabirak yagani Karamzari, ELITETV ki test of cartoon ni mahao meng ta video su hamna tara moksari maru ngasi imphal honga pause singi cartoon singda cartoonist sina kari haining liba kari phonong liba kari wakal khalan ni ba do myam na sanong thamjage an loko jage Shanghai Express ki onthok pani da ista onthok pani da yeng biu yam phajaba cartoon ni baje hana ju phong grabani adubu zum chana ba hai tare dumaina ha do matam sanga da ba adagi magi thought wakal da lakta ba aduna dum mention ba zum yawi adda Alan is a Govindagi, there's some Doraga, Lapis, Namaka, BBS, and a shaman at the man. As Nusida, Matamdo, Amohala Roido, Ayukataramba, Govindagi, Sring Macol, Nusiba, Useki Koljen, Manam Nusiba, Namana, Mana, Sonzer, Badonevada, and my Morobs and I. How's it in Nonganbaga, Gariki Macol, Kaini Zada, Loki Manam, Mo Mayamgi Akampet, Yunamgi Nusit Namiba, Aduna, now I hoy. Kuna so angang da koi ang sangrati ki matam koi dum tai dum koi na matam du lei kana koi singja mai de lei bani matam du da tuga koi kunung de gi thingak pod hojikti awang wa building me ama sajna ki ba duna yorak ta ba makhon ta gi dare yam phajaba sidi arati matam yore ka ina ko ton phajaba taram ba gi govinda gi yamna inga chikna chanaram ba du matam gi awon ma porak panina jum building awang ba yum sagalak pa dagi missing hangalak pa matamdu da koina angang da 70s matamdu da koina u yu myam do hajikti 2000 ni matamni aduna ahung myam chu lakpani aduna ahan sing nu ju akoi dagi hen ba an myam na ur ka nungsida koi kunungi sangrati magi mangrati habani mangalarati habra aduna torko myam du odugi phajaba sarik makol se sang adum tar me ju ta gidre loina khanjen da gidre aduni aduna hajikti amasina hajikti Nongan baga gari ki makol, Kaini Jarda, Talab ki manam, Mau Miam ki akampet, Yunam ki nungsit nami bana, Hadi Leriba, Mama passing Juni, Mau ki singa Salaba, Masaki school chat nabu honaba, Tipin Sem nabu honaba, Nam nabu honaba, Dadum Ngang, Bakot Pakari, Tabu Miamdo, Aduki Wafunda Pusalapa, Yamna Fazaba, Sisu, Wan to Leba, Adumba, Cartoon in it, Hamzage. But on the legend of Sana Lebaki, Louis Dana Avdani. Loredana sida koigi leaders na high potu prajana kari khali happy mongni elected ama leire mamangda tungda hal ama lepe aduna alag sai electeds na high bani leikhidreba singidamak nungaitaba poi mihat pasing ain geba dandi fangan gane na adu ta basida ma high buduni adu han sina khalaga nungsida thamoi dagi ngalakpadi mankride da han high buduni ko taji leiba issue sini koi leikhadreba sing nungaitaba adu mara leiba sing aduna Masi pong narwafam ni matam tu da laigidre mo jedum phabaga mo taruk tu dum khoi lotion gre ha se dum pau ni puning pungang na bade dum
aduna ne ji akhuna postmortem report pa mi se moje karam kan da hat puno utup na thomaga hapra nomoina ka pra thanga lembra hoi haji khara budi phange adu kyam kuire ha ke wajini mi kyani mange ji postmortem report to na putho kan da khang dum ne ba adu dani like devi sing da nungai ta ba po i mi hat pa sing ain ge ba dandi phangan gani har ka da nungsida thamoi de ngalak pudi man thre de dra haina phajaba noksu ongning ba manung da wahan tok pu ba ka tun thamjage atang da leis na ko pona pham gi balu he adu ne ana khabar je paraga moina habni look is egg is look is dagi ko egg is na to gamne look yengurano look is yengurano egg to ru haibu da man haiba oh mogi egg is haidu di a akoi bu ot pu akoi ot pa nei khaiba haiba oira male na haji torisini asukoi matam si chahi humlan thongna gare maitai ga kuki ga de matung da ji kuki ga naga ga muk tore adi leisi amat lambi ji founder ga chane dre kinabani na tongari ba film se dum lambi amaga maga thachan raga leire hojik si yam nungai ba pusi meng ni swai da khoi na maitai sing thu tampak si da o laga leire yamna leda mogi look is policy na hairam badagi egg is policy na hai sidi mogi egg is haidu di a khoi bu ot pa nei khai ba oiba oira ma le haidana thamak pagi yamna pen da bagi kholam ma khak thamak pane akoi cartoon sadan dana thamai se khoi pona phom gi alanga si di khoi keno gi hoel pau gi cartoon ji yaudre aduna keno da khoji lai si khoi people's chronicle da yaure kana man gi yungu aina haida su yamne taekwondo gi dress ka set le asate kana man ge na hada hai gi buduni khoi gi honorable cm na phongdo ko phom duni ngarang yaw gi buduni development is mantra to an insurgency na insurgency lo shinabagi adu amata ngai ba mantra di kai no haganda chakot thorang ba ni am chumbu wafam ni chakot thorang si lerba subam numbam lerba adu thabak phangdri ba na sing ji thabak phanga ba oi white color job government gi chabar thabak loi phang ba haidu di ko su othoi adu haji thulai bani entrepreneur mayama adagi si mba tam lo daga ko street ta thola ga street food jo le adagi ok chapu adu chapu na tongan ton bacha na bagi hangduk narak na street sida hek lan dagi horakibani lan matung dagi subum numhum lerekta mayam singa si aduna jikchi street ta dum lekai da chicken center hangduk nare chicken meat ango ba ekta dum nawai di lamna ga tawraga ledara mani hajiti sa leiba gai si akhuna lerak pada ke samthong dagi leiba mejor khul dagi leiba dagi khoi gi awang biosi leiba adagi da khumalam pak dagi leiba kai ji jaga lekai singda dum ok pok sa ko from loina hodok nare adagi khara hygienic oina to su yaude haying wa ingni tungi myam sing do cha do ni kitang kupsan na kosan na ko to yang di adagi municipality gi leriba sing su yadi yana mong de to ising chi niyongi matung na sa ko khum si smaina thamba ya de naru taru tana na thamu dum hai ba ma gi chana kangun myam leibini mu to de aduni adum myam le na development is mantra to an insurgency hai kanda ma se ga okay why so late adu chumadina ka bi thengdari no. What about narco terrorists occupying our lands and blocking all highways? Adu dadi nang kadawge kadabi thindari no adu dadi khoigi narco terrorists na khoigi lam loksalaiba adu ga block to ba highway block to iside nang kadaw thim lege aduna development is mantra to an insurgency do torona highway gi adumba message am piba hana fazaba adumba cartoon ne thamjage ngasi gi adum ELITETV gi test of cartoon gi mahau matanga so solution jare men ta video sing bomo kana khuram jabolo ne na kaine ne bethin jari pine besi emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina bp stroke brain tumor lami ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng bar changba afaba makal gi khusu khulai amadi machine marang kaida lei machina kokal mari leina ba tongan ba makal gi anaba sing ningthina layengli lamdam machida neuro surgeon yamna tangari ba maramna chingmadi arapa phum dagi lakpa anaba sing neuro surgeon unana ba honna bada awaba kya mayongdari machida sunatna matam tintana anaba layengna maram oraga khudong thiba kya sumayongdari masi punamakta kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida
अताब ममलदा लाइंग मतन नतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब कमई लेनबसिंगसु अताब ममलदा फंगल्ली ngasimaglenshin biro amadi kudong chaba singa silobiho hena kubam rol gidamag hospital asigi telephone number 7005534166 natraga 8974572154 da pau phabirak yagani